ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯔꯥ? Is, ngasi di thengtok khre. Pungse 12 henkhre ne tawrisi. Oh lore, ai hala ani. Ngasi di khara thengtok khre. Thame. Ibema, asuk thengba nangbu lambi asida kaidawramino? ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯣ ꯁꯦꯛꯇꯔ 12 ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥꯅꯣ ꯃꯁꯥꯁꯤꯁꯨ ꯁꯣꯛꯂ ꯃꯥꯜꯂꯦꯅꯦꯍꯦ 이베마 ꯅꯪꯕꯨ ꯅꯇꯣꯝꯇ ꯑꯍꯤꯡꯁꯤꯗ ꯀꯝꯗꯧꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯅꯪꯕꯨ ꯁꯣꯛꯄꯟꯕꯒ ꯌꯥꯎꯕ꯭ꯔꯣ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯤꯅ ꯋꯥ ꯍꯪꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯑꯣꯡ ꯑꯃꯅꯤ 이베마, ꯅꯪꯅ ꯄꯤꯕ ꯑꯦꯗ꯭ꯔꯦꯁꯇꯣ ꯌꯧꯔꯦ ꯑꯣꯇꯣꯒꯤ ꯑꯋꯥꯏꯃꯟ ꯂꯨꯄꯥ 100 ꯇꯥꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯄꯔꯁꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤ ꯁꯨꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯆꯪꯂꯒ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯒꯦ ꯍꯣꯏ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯂꯒꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯔꯅꯤ ꯍꯥꯏꯅ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯅꯤꯠ 10 ꯍꯦꯜꯂꯦ ꯀꯥꯟꯅꯗꯦ ꯀꯨꯝꯊꯔꯒ ꯍꯦꯛꯇ ꯀꯧꯔ ꯌꯦꯡꯒꯦ 이베마 ꯑꯩꯒꯤ ꯁꯦꯟꯗꯣ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ 이베마 ꯇꯥꯔꯤꯕ꯭ꯔꯣ 이베마 ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦꯗ ꯑꯩ ꯍꯜꯂꯒꯦ ꯍꯦꯔꯥ ꯑꯩꯒꯤ ꯑꯋꯥꯃꯟ ꯁꯦꯟ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯍꯌꯦꯡ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯊꯧꯈꯤꯅꯤ ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯂꯣꯏꯔꯒ ꯌꯨꯝ ꯍꯟꯈꯤꯕꯗ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯑꯩꯒꯤ ꯒꯥꯔꯤ ꯑꯋꯥꯏꯃꯟ ꯂꯨꯄꯥ 100ꯗꯨ ꯂꯧꯔꯨꯔꯒꯦ ꯉꯝꯂꯕ ꯃꯤꯁꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯗ 이네기 이चानुपीरा ngarang ahingda aigi gari wairaga yumda thinbiu haiduna ine khogi yumda thilambani gari awaiman lupa chama tabada sen sudre yumdagi loktholuki ki haina changraga sungthok tholakidre adugini aina lakchari basi aigi gari awaiman lupa chama du piu haina lakchari bani karino ne hairi du boibunga ngarang ahingdi yumsida kanamta lakhidene kari wano da ine khogi yumsidani angang aduna changkhribodo ine hoina tumlingaida tahoramlaroi nupi machadu imungda leibra amukta yengbiu
ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯔꯥ? ꯃꯥꯅꯤ ꯏꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯕꯁ ꯑꯃꯅ ꯊꯣꯝꯂꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯥ, ꯏꯁ,